Masih pangtuk cari blood donation nasi, aigi ipung numit kamari lena pangtuk cari blood donation nama khak ni. Masih pangtuk li bagi nunggu bawa kolon ni kari nuhai tara gadi. Koi kodi makse cahi mada numit 365 days lay bersida. Ai isai sagi ipung numiti adum numit sida adum doi namak yang no bangak tani hai tare. Adum aku koi gi smaina yamna special oi numit sida smaina koi gi society kita makta kari makana bathawa mamam tarok tara gadi. Society je change tawo matam da yam lain yam tu nukumang chauksina change tarok kani habi wakolon na mada smaina nasi ai sagi ipung numit kamari lena koina picnic chatpa aduga ngawwa chaba mayam ama isabu hena isagi ipung numisida isabu hena mangna na bani saka yam chasin bagi wakolon du thadok cheraga ngasigi akogi pirim liba isena society gi damata karigumba mioi punsi khara kanba ngangoni habi wakolon du mani ngasigi blood donation ase sinjabani aduga aina akogi thamjaning liba wafam mana akoi khudimak se EP base ayam loinak kinayeba karigi kirino hai taragadi masi awareness wat pagi ne thamjage awareness wat pase ayam mana akoi khudimak na hanagi mamanga gi matamda akogi I miwonde amat chingaga adum khudakta kapagi chatne bise adum adugi wakhalom churaga lei hai tare hauti TTI tested oraba blood ngakta ba akogi patient sing da kapi ba yahliba singche aduga ai sadagi 350 ml akogi blood pithoki basina 500 calories burn tawduna akogi cholesterol level je hanthali hai base akogi ngasi donors to oi biraba regular donors sing dadi yam line masigi awareness khangeba adumaku fresher oriba donors sing dadi masigi awareness yamna watli hai tare masina maram oiraga ngasi piriba donation ase fresher se adugi mati adum yami donor masing punna ngasi je 36 muk plan toroga lakchai adubu ani madi defer chatkre makhata na mayam pina na bu hona jari aduga makhata na moina lakchani liba wafam mana akogi Manipurda ngasi ma blood ki shortage any hospital khudimakta lairije karigi no hai taragadi I haiba posak se akhoi miyo be masena pina daragadi adum posak science and technology ne phanam chakholaga su hariba hariba posaji kana karigi posak matana sinba yadaba maram oibana akhoi miyo be punsi kanma matamda akhoi masal amaga mateng pangna bana tan maslugi thodang do yada taragadi kanbanga moiduneba aduna akhoi khudimakna yumthong khudimaki blood donor amamam lairaba matamda awareness yam laina Sanduk bang makani hai bokhalom de thajaba thamjage karino hai taragadi ai isaje EP dana aina kamaina mi amabu EP je na haiba ngamgodorim na haiba question je ai isa gi bokhalom de hangjaning ba phawaning ba maramdi aina idupi taragadi madugi kanaba madugi mangjaba loina khangado ni hai tare EP thopona mangjaba de kasu leite ba akoi ni PDF unit amajna mi yo ahongi punchi kanba ngamgodo ni hai tare si dum science and technology ni pup tarabo wafam ne ba sigmo me amja khudimang loina khangminara kanda any isa gi birthday celebration oi taraga isagi numit special oiba numit anniversary oigara death anniversary oigara wedding anniversary oigara khudimak sing se akoi gi sumaina society gi damakta home da oigara aduga akoi gi loina mateng pangba yaba karigumba aina ngamba level da pangba ngambi taraga di adumana khara pusilakanda isa na mateng pangbiu haiba phum se akoi gi ngasigi manipur gi miyam da adumana ai gi birthday numit kamari lena na sumaina thamjage wafam se